Baiko hojik mafam ase thadokduna Kolkata chatkre. Kari Kolkata. Khangye. You're a superhero. Hello guys, welcome back to my channel. Ngasi mayamga punna yengminagadorba video sidi John Wick chapter 1 nawbo maigi John Wick tune mayam punna matam manghandabida yengasi video si khara sange adubu nungaramgani haina thajai mayam punna yengminarsi. Mangal 15 Sasankar Mijing du waude ska tawdo mal he lovely now me halak pa mai tay John Wick mai dare John nang haukiba punsigida makta kaukthokpatam hojikti lakadruba punsigida makta khalo nang kana dialogue ko ai ji post hai nangi matam yaurabani mayamna video si yengba matamda kok kitang ngawbadi yai maramdi ningtharlada yawba amai kaisinga John Wick ka kamaina mari leinaraklibanno haibagi matang asida masigi film asi scientific kitang jang film amani maramdi atopa planet amada amai kaisingsi John Wick oina poi adugi matangda namjaba video ne atopa planet tugi oina episode makhala John Wick si yengdri okay Aikoi na tumbada mang mangi aduga mangaduda aikoi ga manaba misu thoi masina tangningle atopa jaga amada aikoi soidana leiramgani haibasi aduga chithi asi malana haibadi John Wick nungsinaramba nupiduna sidringaida tharamba iramba chithi amani Dazon aina sakraba matunda nangi punsido naitom taba haibado oihorani tabu aina nangi mating pangnilabasu aidi nangi nakta leiraro nangi awabadi ai khaktamna khangba ngamgani nangi awabado koknaba aina nangi maru ama thakibani nabani yam nungsi sanana leminauko Dazon okay nupidina sidringaida piramba pododin sije John Wick movie do film do duga wari jaman haliko ama no hui piramane sidena doll pibago doll ju hui gi doll aduda aina yam niluna tawsaba pot ama leye Pot adu dada Dazon du pilage adu pot aina nikalaga thamni koda ꯁꯤ ꯒꯥꯔꯤꯁꯤꯗꯤ ꯀꯔꯤ ꯒꯥꯔꯤꯅꯣ? Sira, Maruti 800 ni. ꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯧꯅꯕꯗꯣ ꯃꯥꯟꯗꯦꯅꯦ.
ꯍꯣꯏ ꯁꯤ 900 ꯑꯣꯏꯔꯁꯨ ꯖꯄꯥꯜ ꯇꯥꯏꯞꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯁꯦ ꯄꯥꯛ ꯂꯩꯇꯦ ꯑꯩꯅ ꯈꯔ ꯃꯑꯣꯡ ꯇꯥꯅ Japan ꯊꯧꯕꯅꯤ type. Oh, Japan ga thai ni. ꯍꯣꯡꯕ ꯐꯅ ꯇꯥꯏꯅꯦ ꯃꯃꯟꯕꯨ ꯀꯌꯥ ꯂꯩꯒꯦ ꯁꯤꯗꯤ ꯌꯣꯟꯅꯕ ꯅꯠꯇꯦ ꯁꯤ ꯗꯣꯜꯁꯤꯁꯨ ꯐꯖꯩꯅꯦ ꯅꯪꯒꯤ ꯗꯣꯜꯁꯦ ꯅꯪꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯅ ꯄꯥꯝꯕꯩ ꯄꯥꯝꯕ ꯉꯥꯛꯇ ꯑꯩ ꯂꯧꯔꯒꯦꯗꯅ ꯗꯣꯜꯁꯤꯁꯨ ꯌꯣꯟꯅꯕ ꯅꯠꯇꯦ ꯅꯪꯗꯤ ꯌꯥꯝ ꯇꯥꯈꯠꯂꯤꯅ ꯅꯪ ꯑꯩ ꯀꯅꯥ ꯃꯁꯛ ꯈꯪꯕ꯭ꯔꯣ Dialogue sing je post jam ta hai. ꯃꯔꯨꯞ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯥꯁꯦ ꯈꯤꯇꯪ ꯐꯤꯡꯕꯅꯤ ꯃꯔꯨꯞ ꯆꯠꯄꯤꯔꯣ ꯆꯠꯄꯤꯔꯣ Khunam je jo post jam ta hai. ꯆꯠꯁꯤꯂꯣ Dialogue khwai khunam post jam ta hai. ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯉꯁꯤꯗꯤ ꯃꯂꯥꯅ ꯄꯤꯔꯝꯕ ꯗꯣꯜ ꯑꯗꯨꯅ ꯖꯣꯟꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯃꯗꯤ ꯍꯔꯥꯎꯐꯝ ꯅꯨꯡꯉꯥꯏꯐꯝ ꯖꯣꯟꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ Sam ga ji sanghal nam mini ne. Yai. Yeah. Hockey stick ne ni shatha rahi je. ꯅꯪꯕꯨ ꯉꯁꯥꯏ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯛꯈꯤꯗꯥꯏꯅꯦ Okay. ꯅꯪ ꯒꯥꯔꯤ ꯁꯣꯀꯥꯏ ꯂꯩ Sequence se film du ga ya feti mane. Adu se ju mahau amne. Gari je pur sat ki doini ne. Gari show. Phange. Japan ke identity to thousand lakh rahe. ꯇꯣꯟ ꯑꯩ ꯒꯥꯔꯤꯁꯤ ꯅꯝꯕꯔ ꯑꯝꯇ ꯑꯣꯟꯊꯣꯛꯇ ꯌꯥꯗ꯭ꯔꯦ ꯆꯦ ꯆꯥꯡ ꯀꯝꯄ꯭ꯂꯤꯠ ꯁꯨꯕꯤꯗ ꯑꯩꯉꯣꯟꯗ ꯃꯊꯥ ꯑꯃ ꯁꯥꯠꯂꯛꯀꯅꯨꯀꯣ ꯅꯪ ꯒꯥꯔꯤꯁꯦ ꯀꯥꯏꯗ ꯄꯨꯔꯛꯏꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯕꯩ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯅꯪ ꯁꯤꯗꯒꯤ ꯆꯠꯈꯤꯕꯅ ꯐꯕ ꯑꯣꯏꯅꯤ ꯍꯣꯏ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯥꯏꯅꯤꯁꯤꯅ ꯀꯧꯔꯕ ꯅꯪ ꯅꯁꯥꯅ ꯀꯧꯔꯦꯅꯦ ꯀꯔꯤꯕ ꯀꯔꯤꯕ ꯁꯨꯈꯤꯇꯣ ꯑꯩꯗꯤ ꯅꯣꯏ ꯄꯥꯏ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯅꯦ ꯅꯪꯒꯤ ꯅꯈꯥꯗ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ ꯍꯣꯏ ꯅꯪꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯁꯦ ꯃꯨꯟꯅ ꯏꯄꯥꯁꯨ ꯑꯩꯁꯨ ꯑꯃꯠꯇꯅꯦꯁꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯇꯣꯛꯑꯣꯅꯦ ꯅꯪꯅ ꯄꯨꯔꯛꯏꯕ ꯒꯥꯔꯤꯁꯦ ꯑꯁꯤꯒꯤ ꯃꯄꯨꯗꯣ ꯍꯤꯡꯍꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯍꯧꯔꯕ ꯁꯤꯃꯇꯪ ꯍꯥꯏꯔꯛꯎꯅꯦ
ꯑꯩꯅ ꯌꯥꯝ ꯇꯤꯅ ꯐꯨꯔꯝꯃꯕ ꯃꯇꯨꯡꯗ ꯁꯤꯕꯐꯥꯎꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯍꯥꯠꯄꯐꯥꯎꯗꯤ ꯍꯥꯠꯄꯤꯔꯝꯗꯦ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗꯣꯜ ꯑꯃ ꯂꯩꯔꯝꯃꯦ ꯍꯨꯏꯒꯤ ꯗꯣꯜꯗꯣ ꯑꯩꯅ ꯆꯠꯀꯥꯏꯔꯒ ꯊꯝꯃꯝꯃꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯦ ꯍꯣꯏ ꯅꯣꯏꯅ ꯉꯁꯤ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯒꯤ ꯃꯄꯨꯅ ꯅꯣꯏ ꯅꯁꯥꯗ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯣꯏ ꯅꯁꯥꯅ ꯈꯪꯖꯗꯦ ꯍꯦ ꯆꯠꯁꯤꯜꯂꯣ ꯊꯦꯡꯉꯦ ꯍꯌꯦꯡ ꯕꯕꯥꯒ ꯑꯃꯨꯛ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯁꯤꯅ ꯅꯪ 시기다니 못한다. 보스 쌀을 떡시 ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯆꯠꯁꯤ 보스 John Wick là John Wick. 시간은 던지다. 시드팜. Ngôi hàn là lỗi na bảo phòng na bị lỗi khăng na bên em xa gì. Môi làm bro. Yes. 라메. 까나노. 너죠. 이모게 맞아도. 응. Okay. Hello. Sino ngasay gi? Nanganganda ka daw gi. Oh, ayna pugimni. Mangal Kay maram gi. 15 gi. Mana kwadi asoba thabam tawre ngasi. Sachinkar. Mana John Wick car bu hurale. Aduda sunatana. Magi nupigi sina biram toidisu. Mana segaraga nang thome. Sini magi kwadi asoba. 아이씨. 너 더리다. Facial experience is am post da ba da. 그다이다. 요 이도. 시도. 슬래. Acting ji mai ka pe. Sabas. Full preparation de le ramene. Hello, John. ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯒꯤꯗꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯈꯪꯗꯗꯅ ꯅꯪꯒꯤ ꯍꯨꯏ ꯒꯥꯔꯤ ꯀꯩꯅꯣ ꯈꯔ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯅꯪ ꯈꯔ ꯑꯝꯇ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯔꯣꯅꯦ ꯅꯠꯇꯦ ꯑꯩ ꯑꯉꯥꯡꯗꯣ ꯑꯩ ꯋꯥꯔꯛꯆꯒꯦ ꯌꯥꯔꯒꯗꯤ ꯏꯇꯥꯎꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯁ ꯄꯣꯠꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ 도저도부 ꯍꯧꯖꯤꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ 하이브네 Mi je yeng matamda anopam ta malhan da ba. 어설프디 야이다 Hek yeng da. Anai ba ngak ta mal ha. Hello uncle Dozo. 헬로 Mangal 도저 15. ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯇ꯭ꯔꯤꯞꯇꯨꯅ ꯀꯝꯗꯧꯕ ꯑꯗꯨꯝ ꯌꯥꯈꯤ uncle 무다 ꯑꯩꯈꯣꯏ ꯗꯣꯖꯣꯒꯤ ꯀꯣꯠꯁꯦ ꯐꯖꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯖꯣ ꯍꯥꯏꯔꯦꯗꯅ 바바나 이거는 ngasi khut thari je kari maram gino ꯅꯪ ꯉꯥꯡ ꯀꯩꯗꯧꯕ oh ꯑꯩꯅ ꯎꯈꯨꯟꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯣꯏꯍꯜꯂꯕꯩꯅꯤꯅꯦ ꯕꯕꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯅꯪ ꯉꯥꯡ ꯀꯩꯗꯧꯒꯦ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯗꯤ ꯋꯥꯛꯁꯣꯞꯀꯤ ꯃꯤꯗꯨꯗ ꯑꯩꯅ ꯇꯥꯈꯠꯂꯨꯕꯩꯔꯣ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯐꯨꯔꯨꯕꯒꯤ ꯀꯥꯔ ꯃꯨꯜꯂꯛꯄꯩꯔꯣ ꯕꯕꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ Sas. ꯖꯣꯟ ꯋꯤꯛ Music se. ꯖꯣꯟ ꯋꯤꯛ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯄꯄꯥ
ꯃꯍꯥꯛ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯥꯊꯤꯔꯝꯕ ꯍꯧꯖꯤꯛꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕꯩ ꯋꯥꯅꯤ ꯌꯥꯏꯍꯦ ꯃꯤꯕꯨ ꯍꯥꯠꯂꯤꯕꯁꯤꯡꯗꯨꯕꯨ ꯃꯤꯍꯥꯠꯄ ꯀꯧꯏ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯕꯨ ꯍꯥꯠꯂꯤꯕ ꯃꯤꯗꯨꯕꯨ ꯑꯗꯨꯒꯤ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯁꯥꯊꯤꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯖꯣꯟ ꯋꯤꯛ ꯍꯥꯏꯁꯦ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯕꯕꯥꯗ ꯁꯥꯟꯇꯤꯄꯨꯔꯒꯤ ꯈꯣꯒꯦꯟ ꯍꯥꯠꯅꯕ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯊꯥꯈꯤꯕ ꯃꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯣꯟ ꯋꯤꯛ ꯁꯥꯟꯇꯤꯄꯨꯔꯒꯤ ꯈꯣꯒꯦꯟ ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ Who is ꯁꯥꯟꯇꯤꯄꯨꯔꯒꯤ ꯈꯣꯒꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯃꯗꯨ ꯅꯪ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯖꯣꯟ ꯋꯤꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯀꯃꯤꯠꯃꯦꯟ ꯉꯥꯛꯄ ꯅꯨꯄꯥꯅꯤ ꯅꯪꯅ ꯃꯥꯒ ꯁꯤꯡꯅꯔꯨꯏꯗꯣ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯁꯤꯅꯤꯡꯗꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯕꯨꯙ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯩꯐꯝ ꯑꯁꯤꯂꯣ ꯑꯩ ꯀꯧꯁꯥꯜꯂꯒꯅꯣ 도저 अंकल nangi hojik leiriba situation gida aina nangi hotel phom tak phaiba je nangi asoi baran blakani aduna nangi number du da nang uncle na message tharage yarko Thank you, Uncle. go imo thedokna lan khanga angang se aduk hakna phataba mi nate ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯒꯕ John Wick. ꯅꯨꯄꯤꯁꯤꯁꯨ ꯅꯣꯡꯃꯩ ꯌꯦꯞꯄꯩꯅ ꯋꯤꯛ ꯃꯆꯥ ꯅꯪ ꯊꯋꯥꯏꯗꯣ ꯍꯤꯡꯂꯕꯗꯤ ꯗꯣꯖꯣꯒꯤ ꯂꯩꯐꯝ ꯍꯥꯏꯌꯣ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯊꯋꯥꯏꯗꯣ ꯍꯤꯡꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯣꯖꯣꯅ ꯊꯥꯔꯛꯄ ꯅꯨꯄꯤꯅꯤꯅꯦ ꯗꯣꯖꯣꯗꯣ ꯃꯉꯥꯜꯒꯤ ꯍꯣꯇꯦꯜꯗ ꯂꯩꯕꯅꯤ ꯀꯛꯃꯌꯥꯏꯒꯤ जॉन नंगु लोइसनबा बिगोना प्लान अम सिले अदुसु अइगोंदा सेन पिरगा मपा मचाबु हाथोक पाइबचे आइगिजु पांदम सेनजु फंगबा मपाम चाजु लोइसन बाइबचे सीनीने आइगी प्लान याहे ꯃꯃꯥꯡꯒꯤ ꯊꯕꯛꯇꯨꯁꯨ ꯅꯣꯏꯅ ꯁꯣꯏꯍꯟꯗꯅ ꯑꯩꯈꯣꯏ ꯗꯤꯗꯤꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯦꯗꯅ ꯐꯔꯦ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯒꯤ ꯊꯕꯛꯇꯨ ꯁꯣꯏꯈ꯭ꯔꯁꯨ ꯍꯟꯗꯛꯀꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯁꯣꯏꯗꯕ ꯍꯣꯠꯅꯒꯦ ꯇꯥꯃꯣ ꯏꯌꯥꯝꯕ ꯑꯣꯀꯨꯜꯒꯤ ꯊꯕꯛꯇꯨꯁꯨ ꯐꯦꯟ ꯑꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯣꯀꯤꯅ ꯏꯟꯖꯤꯜꯂꯒ ꯑꯣꯏꯈꯤꯕꯅꯤ ꯔꯣꯀꯤꯕꯨ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯔꯣꯀꯤ ꯑꯅꯩ ꯑꯅꯩꯕ ꯃꯤꯁꯦ ꯑꯃꯅꯤꯗꯤ ꯍꯥꯞꯄꯛꯏ ꯃꯣꯏꯁꯦ
Court se keno sari ni ne court se koi nong mai chang de bi gun proof court do John Wick na lit pe do adu ne bi se lit li je You're never gonna make it, you're not good enough. There's a million other people with the same stuff. You really think you're different, man, you must be kidding. Think you're gonna hit it, but you just don't get it. It's impossible, it's not probable, you're irresponsible. Too many obstacles, you gotta stop it, yo. You gotta take it slow, you can't be a pro, don't waste your time no more. Who the fuck are you to tell me what to do? I don't give a damn. Manung di I night re ta na graman I'm gonna make it soon, and I'll do it cause it's what I wanna fucking do. Cause all these opinions and all these positions, they come in and... shit kre oh mak karai de pa le no ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒ ꯁꯥꯔꯤ ꯖꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯃꯁꯛ ꯈꯪꯗ꯭ꯔꯤ You're never gonna make it, you're not good enough. There's a million other mai people si ge mani gi music sine post am tar re je think you're gonna hit it, but you just don't get it. It's impossible, it's not probable. okay ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯁꯜꯂꯛꯑꯦ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯁꯥꯔꯅ ꯂꯨꯔꯤꯁꯦ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯗꯨꯅꯤ ꯍꯧꯖꯤꯛ ꯖꯣꯟ ꯋꯤꯛ ꯁꯥꯄꯣꯟꯂꯛꯂꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤ ꯍꯥꯏꯕꯅꯣ ꯉꯥꯏꯈꯣ ꯃꯨꯟꯅ ꯈꯟꯈꯤꯁꯦ ꯑꯩꯅ ꯃꯥ ꯂꯣꯏꯁꯤꯟꯅꯕ ꯃꯤ ꯈꯔꯁꯨ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯆꯥ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥ ꯂꯣꯏꯁꯤꯟꯅꯕ ꯃꯤ ꯈꯔꯗꯤ ꯊꯥꯈꯤ ꯃꯐꯝꯁꯤꯗ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯁꯤ ꯂꯥꯛꯄꯗ ꯅꯪ ꯀꯅꯥ ꯀꯅꯥ ꯎꯍꯧꯏ ꯀꯅꯥꯝꯇ ꯎꯍꯧꯗꯦ ꯁꯥꯔ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯀꯩ ꯄꯥꯎ ꯖꯣꯟꯕꯨ ꯂꯣꯏꯁꯤꯟꯅꯕ ꯊꯥꯈꯤꯕ ꯕꯤꯀꯤꯗꯨ ꯃꯕꯥꯏꯅꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯍꯥ ꯀꯔꯤꯕ ke Vicky hai do nga sai ꯑꯗꯨꯒ ge ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ pesa ꯑꯃꯅ phang nge harau ge du ni ne ꯗꯣꯖꯣ ꯗꯣꯖꯣ ꯀꯩꯗꯧꯔꯕ ꯍꯥꯠꯈ꯭ꯔꯦ ꯀꯔꯤ ꯗꯣꯖꯣ ꯑꯩ ꯆꯠꯂꯒꯦ ꯁꯥꯔ ꯗꯣꯖꯣ ꯁꯤꯔꯕ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯄꯟꯊꯔꯒ ꯂꯩꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯜꯀꯇꯥ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ okay ꯕꯨꯙꯥ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯐꯦꯛꯇ꯭ꯔꯤꯗꯣ ꯅꯪ ꯁꯦꯟꯅꯔꯝꯃꯣ ꯍꯣꯏ ꯁꯥꯔ ꯔꯣꯀꯤ ꯑꯩꯒꯤ ꯋꯥꯏꯟ ꯍꯥꯎꯁꯇꯣ ꯌꯦꯡꯁꯤꯜꯂꯝꯃꯣ si oi du ra sai Rocky do down down Bigo ꯀꯥꯏ ꯆꯠꯈꯤ Bigo ꯀꯥꯏ ꯆꯠꯈꯤ ꯑꯩ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯕꯤꯒꯣ ꯂꯩ ꯍꯥꯏꯕꯒꯤ ꯑꯦꯂꯥꯔꯝ ꯐꯪꯉ ꯂꯥꯛꯄꯅꯦ ꯕꯤꯒꯣ ꯀꯥꯏ ꯆꯠꯈꯤ ꯑꯩ ꯈꯪꯗꯦ ꯍꯩ ꯍꯩ ꯕꯤꯒꯣ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯌꯣ ꯕꯤꯒꯣ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯌꯣ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯅꯪ ꯈꯪꯗꯦ ꯅꯪꯅ ꯕꯩꯒꯣꯒꯤ ꯂꯩꯐꯝ ꯍꯥꯏꯕꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕ ꯑꯣꯏꯒꯅꯤ ꯕꯩꯒꯣ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯌꯣ
You're never gonna make it, you're not good enough. There's a million other people with the same stuff. You really think you're different, man, you must be kidding. Think you're gonna hit it, but you just don't get it. It's impossible, it's not probable, you're irresponsible. Too many obstacles, you gotta stop it, yo, you gotta take. mayam John Wick chapter 1 sidi mai dare tina nungai ko yengda visual effect ekoi da piriba dagi dialogue khunga ga kai sidi next level adubu sigida kitang ai music sidi upgrade to honinge aduga tawra di pura mai dane adu lotion bai sin ji yamna guts leina lotion bai ta video se yengda adugi matik nungai mayam gi comment to ge have do comment thambiramo video se nungai tar gadi like amom tang to biramo aduga nauna changpo oi tar gadi channel sida subscribe amom tang to biramo ai site gi su award aba lai tar gadi mayam na comment suggest to biramo ngasi gi oina di matang swai de losenjari mathang gi video nungai ba mayam am pudron lakchege pumna mo panthoi bana mukana khurumjare